ngasi phongkiba tongan Manipuri si phongsingdagi maruibi ipausing myamna thamjigi ahamla Salaleibak pausidigi lakhusarkana myam pausi thamjidringagi mangoinana myamda Salaleibak Delhi digi thagalakpa Facebook page tagi worol masang tang myamda share tawjaramge lainga ki mayukta uwa ngangi haibagi damak Salaleibak Editor Hemanta kumar ningomba ngasi Ayuk Police na fakhre hari maruiba paukhra Manipur Legislative Assembly ki ningthamifam February ki ani digi hauragani municipality ki mikhal March ki ahanba sayolda pangthoknanaba warep lokre panchayat ki mikhal April ki anganbada pangthoknanaba state cabinet na warep lokre tarani thu suba Manipur Legislative Assembly ki ahum suba mifam lakliba February ani digi sathanaba ngarang numidang athengbada Chief Minister nongthombam berena share lawduna pangthokiba cabinet mifam na warep lokre urban local body ki mikhal na March ahanba sayolda masung Rural local body ki mikhal na April ahanba sayolda pangthoknaba mifam aduna warep lokre Information and Public Relation ki Minister loinana Manipur lenga ki wongang loi Dr. Sapam Ranjan na paumising unaba dahai ngarang numidang pung 8 taba matamdagi hauraga numidang pung 13 minute nifuga mangarom sa papawba Chief Minister Secretariat ki Cabinet Hall pangthokiba Cabinet mifam na tungan ba department singi mari lenaba agenda nifuga taruk rom list tawraga khanaki loinana list ta yaudaba agenda kharasu khanaki anawba sai kumza English ngani ga kunga humdagi ahanba cabinet mifam aduda mapung oina taragani thu suba Manipur Legislative Assembly gi mifam kumza English ngani ga kungani thogi August mangada saine dai adjourns tawbaga October marida Prorok Tokiba lakliba February ani dagi hangdoktuna ahum suba mifam sataba hona borem lokre mifam si saye sigi ahanba session oibana governor gi warol house thangani numit kiani sathagani haibadudi business advisory committee na lepkani magna hai matam loi khraga mikal pangthoktuna lakliba urban local body singa masum rural local body singa sigi mikal si karama matamda pangthokadagi haina khanaki mifam asi tentative oina urban local body singi mikhal na March ahanba sayolda duga rural local body singi mikhal na April ahanba sayolda pangthoknana ba mifam aduna warep lokre loinana mikhal pangthoktringagi mamangda jila parishad masum gram panchayat ki thabak thoram singasi mari lenaba district ki deputy commissioner singna yengsinana ba cabinet mifam aduna warep lokhi mifam aduna singi mikhal pangthoktana leiriba autonomous district council gi mikhal asisu pangthokna ba khanaki Autonomous District Council gi mikal asisu haujuk sathariba delimitation asi loiraba matung pangthokna pore blokhi ADC gi mikal asisu rural local body gi mikal ga punna pangthokla bayari mahakna hai lainga ki thabak thoram singda official krana lauriba maruiba thaudang sing masum makhoi gi service tangai fadana mathau tabana maramoiraga official kharagi service extension taunaba mifam aduna hore blokhi Manipur lenga ki Revenue Department Joint Secretary oina thabak puriba Y Rajen Singha bu sei sigi January amadagi hauraga December 13 ga mati fawba amu hanna engage tokre Manipur lenga ki Joint Secretary amasung Protocol Officer oiriba Rehanuddin Chaudhuri gi re-engagement gi matam asi makhatana sei amaga amuk sangduna ba cabinet na ya papiki loinana Manipur Police Housing Corporation gi Chief Engineer oina thabak puramba S Ramendra gi re-engagement gi matam January ani digi paraga sahi amaga sangdokpada cabinet mifam aduna ayaba pikre masiga loinana MSPDCL gi thabak digi potharaba Chief Engineer hai Sandi Kumar si contract basis da Chief Engineer power oina masum ED Tech oina sahi sigi January amadigi February kungani pan phawba puraba matungda sahi sigi March amadigi December 13 ga mati phawbada Managing Director MSPDCL oina thabak puhanana cabinet na warep lokibani masigi loinana Movedas ki Chief Engineer S Danabir gi contractual engagement asi sahi amaga sangdokpada su cabinet na yaba piki lenga na hai lenga ki Forest and Environment Department ki makhada khalasi oina thabak loramba mathau tawringe da leikhidraba khaidem ibosagi masanu pasyam kishor khaidem da sanaba post ama pinaba cabinet mifam aduna warep lokhi Rang pangthoki be cabinet mifam aduna tungan ba department da contract post khara launaba warep lokhi lawgudriba posting gi manungda Manipur AIDS Control Society gi makhada NACP4 gi dama contract basis to staff humfugani thoy National Health Mission gi makhada RIMS da hangdokliba Rashtriya Bal Suraksha Ekram gi makhada hangdokliba State of the Arts Pediatric Center asigi dama tungan ma post mogdraga tret contract launaba warep lokre
PWD da section officer maudra contract launaba mifam aduna warep lokhi masiga loinana relief and disaster management gi makhara post taraganipan contract LDC data entry operators peon driver sokidana singmu yauri masiga loinana PHED gi SO grade 1 post maudraga mathoya masum SO grade 2 da post tare launaba mifam aduna warep lokhi Hauzik Jal Shakti Ministry gi makhada Jal Jivan Mission gi makhada state asigi yumthong kudingda thaknaba apabi ising pinaba thabak lokhalibani masigi dama PHED gi multitasking staff yang khai launaba masum GAD gi oina driver gi award pa si yenglaga Delhi OAS ta driver tara launaba ayaba pikre masiga loinana forensics experts singa masum department asigi manpower gi award pa leidibasi men khatnaba MPSC gi kuthangda post kuntraga mathoya masum group B C masum D gi post kuntraga taru asi contract launaba cabinet na ayaba pikre mamang da launaba ayaba pikraba Manipur Police ki head constables followers sing lauba matamda bibabo si pangtoknaba cabinet na warep lokre se minister ki makhara pe khaliba startup 2.0 scheme sigi draft policy cabinet na ayaba pikre loinana se minister Manipur entrepreneurship support scheme CMES ki makhara naha oiriba entrepreneurs sing asida mateng pang poina dairy farming cottage industries rural home stay semba IT da thabak tawningba bakery restaurant coaching institutes diagnostic center vermicompost na singba yauna hiram kya da thabak paikhatpada skill development tawna bayana ki loinana makoi da lengana mateng pangba da cabinet ayaba pikhi Bishnupur da Nupi masa singgi waiba shining school ama PPP model da sinamia trust na thabak hona ba lam list da piba da ayaba pikre Lampel Party Enforcement Directorate Impal Subzonal Office da ekar ama sawalam list piuda cabinet na ayaba pikre mana hai higher and technical education department lenga ki college ki principal gi hangduna leidi pa post kungani thoya masum jiri college jiribam gi principal gi post ama lesson tawraga Manipur Public Service Commission gi kuthang lawuna mi phamadun ayaba pikhi lamdam asida cyber crime hengalakpa asida masida engineering cell ama CM laga masida mateng pangnaba cyber engineering cell ama hangdokpada mi phamaduna ayaba pikhi Mipamaduna Ministry of Road Transport and Highways na piriba Nirbaya Framework Scheme sing mapung phana sanhanba masumadugi implementing agency khanaba wafam sulemnaki loinana Manipur drone pilot training school ama linkhat pada mipamaduna ayaba pikhenesu paus na phongdorakli makasa tharak poina to papaw na mikhal pangthok pangamdabagi maram khangalu Surya Kumar lengana hauzik phawba grassroots level gi election pangthok tabasi gi maram miyam na athubada khangalo haina khangabo AC gi MLA Surya Kumar Okram na phongdokre Congress Bhawan gi Risangkai sing media center Manipur Pradesh Congress Committee na singduna pangthokpa pawmi pham amada Surya Kumar na makhatan hai legang na asuk kuina grassroots level gi election pangthok tribasi kari maram gi no legang na asuk pangthok ke khalabadi kari maram gi pangthok pangam loidori bano haina thamlaki magna makhatan hai India gi citizen ama oina India ra sanariba democracy si khwaidi gi fajab democracy ni haina sakthok ngaribani masida urban local body gi election pangthoktaba sahi anirom surakle khungangi panchayati raj gi na hokiba sahi English ngani kungani thoi October tang tarada matam lokre adugo singi lamgi oina ADC election pangthoktan lairakpa sahi English ngani kungi jun gi tang tara amadi Manipur Municipal Corporation gi na sahi ama makhairam election pangthoktan lairibasi kari maram gi no kari aswan ba laibagi no haibana singbu wafung kya suthamki afaba lamdam ama oina ba honabada grassroots level gi thorang yamna sawi masida lengana khangsin usinadana leithokpa sumroi athupa matamda local body urban local body amadi ADC na singba grassroots gi election singa si athupa pangthokpiu miyam gi kholaw kya lauri ba silengana tapham tu itumina khangsin usinadana leithokpa yaroi COVID-19 gi laisat leiringe matamna su mapan gi leba kya election kya pangthokpi ba yauribani aduba lamdam asida singi lamda pangthokpa ADC gi election si hauju phawba pangthoktan leiri maram sina COVID laisat ki phibam pharak labanina pangthokna ba honasi magna makhatana hai Rajiv Gandhi na India ki Prime Minister oina leiringai matamda nupi singidama yaifanaba madi women's empowerment hena pinaba local body sing nupi singdagi oina sada kuntra reservation piduna leiramni bani kariguma Congress Party ki matam lakpada nupi singi phida sauna pigani afaba lamdam ama oina ba honabada misang mi khai naidaba nupa nupi khaidoktana thamlabadi mara chetpa democracy gi wanthok leiba lamdam ama oigenai mifam aduga mari leinana MPCC ki spokesperson Sobam Shyam Saran hai
Cabinet ki mifamna November gi aroiba sayolda IMC ki election amadi local body election pangthoklagani haina High Court da thajaba pikhiba leirabasu ngasi phawba pangthoktana leiri henisu pausna palakli. Makasa tharak poina to papa mana footpath Fortuner car thawgalaga hero kumkiba ohum bel thadokre. Tha sigi ama masum ani gi lona ba hingnungyai matungna footpath Fortuner car thawgalaga hero kumkiba miwe humadu ngasi duty magistrate ki kota puthokla batungda bel thadokre. Bel thadokraba mokoi humadu thangmaiban khuya thongdagi Surchandra Thoksom sai kungani thwe apokpi gaming Thoksom Santa Oripok polem lekai digi Namoism Kilvin sahi kungani thwe apokpi gaming Namoism Rakesh Samasum Oripok polem lekai digi Emmanuel's Anobam sai kungahumdu apokpi gaming Anobam boykawi Fortuner car tu thangmaiban khuya thongdagi ti Surchandra na thauban hari Panba yabadi makhoi uhumna tongba angawba masugi Fortuner car to ihingnungyai matungda General Post Office manaki footpath Thawala batungda madugi video footage adu social media ra thagarakibani social media ra video footage adu viral oirakpadagi state asigi miyoi kyana police ki pungning singsilakibani miyamgi wokat sing adu tara batungda Imphal police station na FIR lokala batungda makhoi ahum car adu loinana phagatkibani haidi atopa paw madana mo Ampar akan mamiyang sang na Govidas na Federation da seikre All Manipur Football Association Ampar gi mathakta akan mamiyang sang na ba Manipur gi Sport Minister Govidas konthawjam na All India Football Federation AIFF ki President Kalien Songbed ayib Cyril Thadna khankre Cyril sinahai handak pangthokkodoriba Second Divisions I League 2023 gi Manipur gi team khangatpada Ampana rank name na leiba team ama khangatuna thakre Adumainama hawkiba kumja English nganiga kungama thoidagina kungani thoi amasum kungani thoidagina kunga homdoigi Manipur State League asi kainau Library and Sport Associations class ana mako oiduna lakibani Maramasina Second Division I League asi kidama class A si kanpam thui Maramasina class ana taba atayato club amata amphana khangalakpa matamda yabigano loinana I League ki nomination gi matang asisu akan mamiyang sangbiu Loinana Ampagi mathakta miyeng sangduna sanakhuna bigi lamasida kanglon sumna sathana bohona biu makhoigi thawong sina kanagomba kharaga laktunaraga aranba thabak tawre haiba ataknare Manipur gi Chief Minister masamusa football sanaroi ama oina horokpa maramna hiramasida akan miyeng sangduna lamdamasida football masana bu sakhona bohona duna lakibani makna sumatam lebi kibikta sanaroi sing khanbada kanglon sumna khanduna lamdamasibu sanakhuna bigi powerhouse ama adumak Oihanduna thamnabo hotnaribani hairi henisu pausna phungdurakli makasa tarak poina to papawm wangoi ACD MLA ani leibagum uhanma leibak thibani case loken Manipur gi Assembly constituency khumpu leibagi manungna wangoi ACD MLA ani leibagumna atai constituency gi mamang uhanma si leibak thibani miyamana miyam gi sako thorang tawud akaibe leiti tawutabu madulenga ki mari lenaba department gi ayaba yauduna pang tawdo tawudi lo leiba lamdam amadari tawnati haina wangoi ACD MLA kuraizum lokena fongdokre Pomising unabama da MLA kuraizum lokena anawbusai kumza English ngani ga kungo humdoina lakpada Manipur gi mayam mapungoina wangoi ACD miyam de gepa pauzal pibigloina miya na da yekta namasum furup kudimak nungsi sana ba furup oiresan waiki magna hai pauksi singda ngasi phongnarakiba pawmada wangoi ACD hanigi MLA oiramba olukoina haifam thoktubu wafam kya mahaki mathakta phongdoliba silebak thibani Mikhalda maithi horaba miyamana masasi MLA aduma oibugumna khalaga miyamna thajaba thambiduna mihur oina thagat pirakraba MLA bu lan uhonana buhona basilebak thibani amasum masi tafam thoktabani Lainga sida saugat pe MLA ama oina wangoi ACD manungda leiriba IBR sing samganaba Minister N Birenga tanaraga honaduna lakli miyamgi soko thorangi thabak sing quality leina pekhatlibra pekhatabra haibasi ACC gi MLA ama oina yengsin bamthokpani Sakwa thorangi thabak tawba matamda nampu tawduna department gi official khangandana pang tawda toksinmadi maakna MLA oiringari yaba ngamloi Paikaliba thabak sing asi miyamgi damaktani maakna MLA oina leiringaidadi miyamgi damak tung koina sakadaba thabak thoram singda miyeng thamlaga sangsingani Chief Minister na lamdamasida awonwa prakna bohona duna leiribani mahakna mari leinaba department ga tanaraga thabak phajana tauna bohona duna laklibani BJP gi Vice President oiri haiduna aning bapang tawba mari leinaba department tanadana tawning tawba yakani khanbadi langane ki thabak subur department tanadana pangtaw tawdi langane Hiram Sipai Rural Infrastructure Development Fund gi thabak subuda gayanti pairaga
तौरब मतुंगदा मवोंग मरिल तारमदबदगी थबक हन्नरिबसी डिपार्टमेंट खंगनना तौरमबगी वफमनि मसि यामनि कायनिंगाइनि अफब थबक अमा तौसी हायरबदि थक्सी खक्सी खंगना अमन अमाबु इकाय खुनब संगे मियामगी सको थौरांगी दमा पॉलिटिकल गी खेनब थमदना पुन्ना संगसिमिनब ताई मांगना हाय लुखोइना ZEO वांगोई गी ऑफिस ता AI ओइरिबा अमा ऑफिस कैंपस ता फूरगा फूदी हायना सेनब लेबक थिबनि अशोकपा दुगी फिबम महक मसामक येंगसिलुरे सब डिविजन असिदा मियामगी थबक तौरिबा ऑफिशियल सिंगबु फूबु सैब तौबा सि तौहनिंगे हौजि मिखलगी मतम नते पुंग कुनगी मरि सुबना बोर्ड की वखल खनबसी तोलगा मियामगी थबक तोक्सी मुतुम फिबौ लंबिदा CRPC की सेक्शन चामगा निफुगो मरिगी मखारा अथिंग थमलिबा सिगी मतांग हाय मिखल द माई पाकलब मतुंग मांग इमुंग मनुंगी खुदोंग सादब खरादगी मपान लेदिंगैदा मांगना मियामगी खुदोंग सादब येंगलगा स्पेशल कॉन्ट्रैक्टर अमदा थबक अदु सुबिना बखानखिबनि अदुबो मसिदा वाथोक लाकपगी सैयनाबा सि लाखिबनि वांगो एसिदा हौजिक चथरिबा पॉलिटिक्स असि अतोप एसी की मियामगी ममांग इकायबा फावरे एसी एसिबु हेन अफबा मिंगसत लैबा एसी ओहेनना बहोना मिनसी मियामगी सको थौरांगी थबकी दमक्तदी मांगना हौजिकसु खोंगफम सिना लेबरी मियामदा लाना सनोकपा याबा थबक तौबिरकनु हाइनसु मांगना मखा ताखी मखा चथरक पोइना तो पपम डोनेशन की थंब उपु अमद नुपी hakchang yaoramle न्यू ईयर की नोमगी ममांग शॉर्ट कोरोलिना फिरोल डोनेशन तौनबगी थंब उपु अमगी मनुंगदा साथीना पुमथराबा मसुम सरु पोलांगाक ngairabagumba nupi amagi hakchang ama lerama thengnakhre donation tawnabagi thamba upudu koihing sare lugop ki Camden West hanagi manakta thamani madu sahi kaya marum lakthoktana natragana sengdoktana leirakraba mali haina New York Post ki pawman hairi thamoi soklaba phiba madu thengnakiba simiye ama yamna sathin namthiba manam ama leiri haiba pawpirakhibadagini hakchang ru tha kaya marum mafam adu leirakraba oigani haina mafamdugi authorities naiki haina poxi edu naiki hakchang adu December 13 ga mathai thangja numita ayuk pung 9 ga minute 9 ga maram tabada hairiba donation box adu da phangkhibani so haidi makasa tharak poina huyelan pawdige to papawmana mawmiamna thamliba thingmasing laukthokna ba sapoda ansamna apil tokre manipur gi naga phurup ki mairoi singi Apunlup oiriba All Naga Student Association Manipur gi mekhedigi Nagaland gi Southern Angami People's Organization Sapona mawgi miyamna thamlakliba thingmasing laukthokpina ba apil tokre ansam gi mekhedigi ngasi tholakhiba sirolamada Southern Angami gi area mawgi miyamna satok chasin tawbada Sapona thamliba thingmasing laukthokpiyo haiki loinana maw council amasum sapogi maraktasu furup animaki ingmasikpa kehangadaba thawdo ama thondana basu apil tokhi Seolasina makatana phungdokibada Mao Council amasum sapogi marakta traditional lands ownership ki matana tholakliba sayena basi Nagami amna satharakliba Naga pisto asigi manungda Nagagi flag amasum constitution ki wafam aikhoi tathokna ba hotnaraklingai gi sairaktani maramasina haujik Naga pisto ki aruba tanphamni haidi maramsina imung manung amato oiminariba Naga miyamna ngasi mayoknariba phibamasi yengladuna Mao Council amasum sapogi marakta leirakliba sayena basi ing tapamongda warusin ama purakpiyo haidi nakalani gi marakta tholakliba lamgi sainabagi wathoasi imung amata laiminaba miyoi singumna khanthaminaraga lusiminagadabani suhari masigi matakta Naga phurukki oiba common goal amagidama sangsilakliba tanjasina maram oiraduna furup asigi manungda socio cultural harmony amasum inglisingna panamamagi makhara amata oina laiminaduna warusin purakna bohonabiyo haidi thoidok hendokna ingthabagi paujel puba Jesus Christ ki tung investing oiminari ba ekhoi masial gi marakta Christmas season manungda Christian singna lawriba thodang sing ningsing minaduna mipung kudimakta ing sikpa amasum afabagi paujal pe minarasi swairi makasa tarak poina to papam ekhoi gi lengak su mi topna mapu oikhragani sai kharagi matung di CM phawbo mi topna oiraklagani desam ekhoi gi lengak su mi topna mapu oikhragani sai kharagi matung dadi CM phawbo mi topna oiraklagani Masidagi kalhaunaba entrepreneurship amadi economic nationalism gi ihau sakatminabada ahinma miyeng thamba mathoktai loinana desamgi sei kunga matui mapung phawagi kumona lakpaga mari leinana mahiroi khunai amadi lebak miyamna yepa pausal pizari haina Democratic Students Alliance of Manipur desamgi president laisang thep lamyan mana thadorakpa sirol amana phongdorakli lebak ki lusing Sintak loi oza sing amadi ekhoi gi imai pa halaman singna tungi yumbi oigadoriba mahairoi ekhoi bu lamjing mamasum simbi bigi thaudang lawuda award pa sobe kya tholakliba sing asibu khanglaga halaman singna simbidrabadi ekhoi manglabu sukai di haina leithukpigi muta ekhoi bu sembi
ꯁꯦꯝꯕꯤꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯌꯥꯏ ꯑꯩꯈꯣꯏꯕꯨ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯁꯤꯟꯇꯥꯛꯂꯣꯏ ꯑꯣꯖꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕ ꯌꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯅꯕꯒꯤꯗꯃꯛ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯂꯝꯖꯤꯡꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯈꯟꯖꯔꯒ ꯍꯌꯦꯡ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯈꯨꯟꯅꯥꯏꯒꯤ ꯀꯥꯟꯅꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯨꯟꯅꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯇꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯟꯅꯅꯕ ꯑꯃꯗꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯍꯧ ꯑꯃ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒꯤ ꯖꯅꯋꯥꯔꯤ 3ꯗ ꯁꯥꯐꯣꯡꯂꯛꯈꯤꯕ ꯗꯦꯁꯥꯡ ꯉꯁꯤꯗꯤ ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯔꯦ ꯆꯍꯤ 19 ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ 69 ꯁꯨꯕ ꯃꯦꯒꯥ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯀꯦꯝꯞ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 22ꯗꯒꯤ ꯖꯅꯋꯥꯔꯤꯒꯤ 22 ꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯨꯅ ꯃꯍꯩꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗ ꯃꯇꯦꯡ ꯑꯣꯏꯔꯕꯗꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯏ ꯄꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯏ ꯄꯤꯅꯤꯡꯍꯟꯅꯅꯕ ꯊꯧꯋꯤꯟꯁꯤꯟ ꯑꯣꯏꯅ ꯃꯩ ꯇꯝꯐꯝ ꯁꯪ ꯀꯌꯥꯗ ꯍꯧꯖꯤꯛ ꯑꯦꯋꯥꯔꯅꯦꯁ ꯄꯥꯡꯊꯣꯛꯆꯕ ꯑꯁꯤꯅ ꯀꯨꯝꯁꯤ ꯆꯍꯤ ꯏꯪ ꯂꯤꯁꯤꯡ 2019ꯒꯤ 19 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯑꯣꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯌꯥꯝꯅ ꯇꯦꯟꯇꯪ ꯑꯁꯨꯝꯅ ꯊꯝꯖꯔꯝꯒꯦ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯐꯨꯠꯕꯣꯜꯒꯤ ꯁ꯭ꯇꯥꯔ ꯄꯦꯂꯦ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ ꯌꯥꯝꯂꯕ ꯃꯤꯑꯣꯏ 1,030,000ꯒꯤ ꯃꯅꯨꯡꯗ ꯅꯧꯅ ꯋꯥꯁꯛ ꯂꯧꯈꯤꯕ ꯕ꯭ꯔꯥꯖꯤꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯨꯏꯁ ꯌꯥꯎꯅ ꯁꯥꯟꯇꯣꯁꯀꯤ ꯀꯣꯁꯇꯦꯜ ꯁꯤꯇꯤ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯦꯂꯦꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯍꯤꯞꯂꯤꯕ ꯀ꯭ꯋꯥꯗꯦꯁꯇ ꯑꯔꯣꯏꯕ ꯐꯤꯌꯔꯋꯦꯜ ꯄꯤꯔꯝꯂꯒ ꯁꯤꯇꯤꯒꯤ ꯑꯀꯣꯏꯕꯗ ꯄꯦꯂꯦꯒꯤ ꯀꯥꯁꯀꯦꯠ ꯄꯨꯗꯨꯅ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯂꯕ ꯃꯇꯨꯡ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ ꯆꯍꯤ ꯑꯃꯔꯣꯝ ꯀꯣꯂꯣꯟ ꯀꯦꯟꯁꯔ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯁꯥꯒꯤ ꯆꯍꯤ 62 ꯁꯨꯈ꯭ꯔꯕ ꯄꯦꯂꯦꯕꯨ ꯄꯨꯡ 23 ꯁꯨꯞꯅ ꯕꯦꯜꯃꯤꯔꯣ ꯁ꯭ꯇꯦꯗꯤꯌꯝꯗ ꯃꯦꯃꯣꯔꯤꯌꯦꯜ ꯁꯔꯚꯤꯁ ꯄꯤꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯀꯥꯁꯀꯦꯠ ꯄꯨꯗꯨꯅ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯂꯕ ꯃꯇꯨꯡ ꯂꯩꯔꯣꯜ ꯆꯟꯈꯤꯕꯅꯤ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯁꯦꯁꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯆꯍꯤ 100 ꯁꯨꯔꯕꯤ ꯑꯄꯣꯛꯄꯤꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛ ꯂꯦꯞꯈꯤ ꯄꯦꯂꯦꯒꯤ ꯃꯆꯟꯅꯨꯄꯤꯅ ꯃꯄꯤ ꯇꯥꯔꯗꯨꯅ ꯕꯦꯜꯀꯣꯅꯤꯗꯒꯤ ꯌꯦꯡꯊꯔꯛꯈꯤ ꯉꯁꯤ ꯑꯌꯨꯛ ꯍꯦꯂꯤꯀꯣꯞꯇꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯊꯨꯡꯂꯛꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯨꯂꯥꯅ ꯁꯣꯀꯔ ꯐꯤꯜꯒꯤ ꯃꯌꯥꯏꯗ ꯕ꯭ꯔꯥꯖꯤꯂꯤꯌꯟ ꯐ꯭ꯂꯦꯛꯅ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕ ꯄꯦꯂꯦꯒꯤ ꯕꯥꯁꯀꯦꯠ ꯃꯅꯥꯛꯇ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯂꯨꯂꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯦꯂꯦ ꯑꯁꯤ ꯁꯣꯀꯔ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯈꯤ ꯂꯨꯂꯥꯅ ꯁꯥꯟꯇꯣꯁ ꯇꯤꯚꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯦꯂꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯅ ꯀꯅꯥ ꯑꯃꯠꯇꯕꯨ ꯍꯟꯊꯅ ꯌꯦꯡꯂꯝꯗꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅꯔꯝꯕ ꯑꯁꯤꯅꯤ ꯍꯥꯏꯈꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯁꯨ ꯄꯦꯂꯦꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯐꯤꯐꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯤꯌꯥꯅꯤꯅ ꯍꯥꯏꯈꯤꯕꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯠꯕꯣꯜꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯈꯨꯗꯤꯡꯗ ꯄꯦꯂꯦꯒꯤ ꯃꯃꯤꯡꯗ ꯁ꯭ꯇꯦꯗꯤꯌꯝ ꯑꯃꯃꯝ ꯊꯝꯅꯕ ꯈꯪꯍꯟꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯦꯟꯕ ꯄꯥꯎ ꯈꯛꯇꯪꯒ ꯊꯝꯖꯔꯝꯒꯦ ꯄꯣꯛꯅꯐꯝꯗꯒꯤ ILP ꯕꯦꯂꯤꯠ ꯂꯣꯏꯔꯕ ꯅꯟ ꯃꯅꯤꯄꯨꯔꯤ 3 ꯂꯤꯂꯣꯡ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯕꯦꯂꯤꯠ ꯂꯣꯏꯔꯕ ILP ꯗꯣꯀꯨꯃꯦꯟ ꯄꯥꯏꯔꯝꯕ ꯅꯟ ꯃꯅꯤꯄꯨꯔꯤ 3 ꯂꯤꯂꯣꯡ ꯄꯨꯂꯤꯁꯀꯤ OC and ꯇꯤꯀꯦꯠꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯐꯥꯔꯦ ꯐꯥꯔꯕꯁꯤꯡ ꯑꯗꯨꯗꯤ ꯑꯁꯥꯝꯗꯒꯤ ꯑꯐꯥꯖꯨꯗꯤꯟ ꯂꯥꯁꯀꯔ ꯆꯍꯤ 28 ꯑꯄꯣꯛꯄ ꯇꯥꯖꯨꯗꯥꯝ ꯂꯥꯁꯀꯔ ꯑꯅꯤꯁꯨꯕꯗ ꯑꯁꯥꯝꯗꯒꯤ ꯑꯟꯋꯥꯔ ꯍꯨꯁꯦꯟ ꯂꯥꯁꯀꯔ ꯆꯍꯤ 29 ꯑꯄꯣꯛꯄ ꯁꯥꯏꯅꯨꯜ ꯍꯛ ꯂꯥꯁꯀꯔ ꯑꯃꯁꯨꯡ ꯑꯁꯥꯝꯗꯒꯤ ꯖꯣꯃꯤꯔ ꯍꯨꯁꯦꯟ ꯆꯍꯤ 23 ꯑꯄꯣꯛꯄ ꯁꯥꯏꯅꯨꯜ ꯍꯛ ꯂꯥꯁꯀꯔ ꯀꯧꯏ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯉꯁꯤ ꯂꯤꯂꯣꯡ PSꯗ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯗꯨꯅ ꯊꯧꯕꯥꯜ ASP ꯖꯨꯀꯦꯁ ꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯕꯗ ILPꯒꯤ ꯗ꯭ꯔꯥꯏꯕ ꯆꯠꯊꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯤꯂꯣꯡ PSꯀꯤ OC and ꯇꯤꯀꯦꯠꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯍꯥꯏꯔꯤꯕ ꯃꯤ ꯑꯍꯨꯝ ꯑꯁꯤ ꯂꯤꯂꯣꯡ ꯎꯀꯨ ꯃꯅꯥꯛ ꯑꯣꯏꯜ ꯄꯝ ꯃꯌꯥ ꯑꯃꯁꯨꯡ ꯂꯤꯂꯣꯡ ꯂꯩꯍꯥꯎꯈꯣꯡꯗ ꯂꯦꯕꯔ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯐꯒꯠꯈꯤꯕꯅꯤ ꯃꯈꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯐꯝꯁꯤꯡꯗ ꯗꯤꯄꯣꯔꯇꯦꯁꯟ ꯇꯧꯈ꯭ꯔꯒꯅꯤ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯕ ꯑꯁꯤ ꯆꯠꯊꯈꯤꯒꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯤꯇꯣꯞꯁꯤꯡ ꯊꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ILP ꯗꯣꯀꯨꯃꯦꯟ ꯆꯦꯛ ꯇꯧꯕꯤꯌꯨ ILPꯒꯤ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯂꯤꯠ ꯂꯣꯏꯔꯕ ꯃꯤꯇꯣꯞꯁꯤꯡ ꯊꯝꯂꯝꯕ ꯌꯨꯝꯕꯨꯁꯤꯡꯁꯨ ꯐꯥꯗꯨꯅ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯔꯕꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯤꯌꯝ ꯀꯥꯏꯅ ꯃꯤꯇꯣꯞ ꯊꯝꯂꯝꯕ ꯌꯨꯝꯕꯨꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯍꯧꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯕꯤꯂꯤꯠ ꯂꯣꯏꯔꯕ ILP ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯤꯇꯣꯞꯁꯤꯡ ꯊꯦꯡꯅꯔꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯊꯥꯗꯨꯅ ꯔꯤꯅ꯭ꯌꯨ ꯇꯧꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯗꯤꯁꯅꯦꯜ SP ꯊꯧꯕꯥꯜ ꯁꯪꯀꯔꯗꯦꯕ ꯁꯔꯨꯛ ꯌꯥꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ